अनौब चही 2023 ना लापदा ख्वाई पुनमकु सनागी मथेल कोई माइगैदगी अफब नुंगाइबा नाद येक्तबा चाहोंग अहोंग चही ओइरसनु हाइना पुनमकी मफमदा याइफा पाउजेन पिजरी अनौब चही ना लापदा हंतक अमुका हन्ना लौसिंग क्लासेस ना नवोदय एंट्रांस एग्जाम की दमक लाक्लिबा जनवरी की डेट 16 दगी कोचिंग क्लास हौजरगनी इसा इशू सिंगबु पैसा संगदना क्वालिटी एजुकेशन अमा पीनबगी दमक कोचिंग क्लास असिबु सोइदना यावहनबियु अमदी एंट्रांस असिबु थाहनबियु ngasi maya aiji injang je se monja mahi mana se monja mahi mana ni se to monja mahi mana je thongbu yam hawe ba nga su leiba nga ataw ba de sigi nga ataw ba siga monja mahi mana siga hawai thar anim nang ha kani alu ji ju yamal ba alu ji ka tawga kangsoi ma thongjarake maroin bangji thaga aduga se kambong je achau thing thing na de mi kambong kango mangaujarake aduga yongchak singju ma sujarage gajar se ngan na bani si amang nganjarage ngasi di maya video se mayam punna yengmin se loiba hok chu yengbiu jik chak thong na ba injang semba hokjarage maroi hana soige maroi je hana soidoge maroi hana soidokjarage sumaina sigi makho khaisina kangsoi thongba da thakjangi injang ga thakpa da machai machai yaudam talle nungai te cha si makho khaisina sina bong bong chawing da thakjan doini do sina sondharam dai gi thakna na bane longchak sing juga mana oi ga jing se sumaina makok sina sisu ngantana mayam ngai ngatai son bada hapke si mana oi bi no sondham dai gi ni se si hek makok ka tai na ba sina si sau bada hap na ba sumain tau sanjaga ke aduga next pi sina horen singju gi thak na nam se ya khara ma soi do ge sumain si yongchak singju gi thak na na ba sina aduga sai sida sidi ya le mana makok pa tai na ba sina sumaina mu kangsoi gi thamani aduga horen sondharam dai gi thak na na ba ni se mana nga tangai ba se sina mu sumain tawon horen jang sondharam dai thak na monja mahi mana je mu mal lagi aina se sujika ni tin gang yam pakoni ne ki amon bam pa ga sa mui ajana na tadi talle koi tin do mana se da angou bom pa i bo jikan se yam phatta ba jam hai tai monja mahi mana je ai di hai ne yam amu mu ti thadak ke smaina mai do ado sum jikan ji hoi cha da bangam de sai khamela simba je hujika yoli ba khamela simba je phabadi nate ba adu loi chai ko ju chai darkar gi mutungina ado monja mahi mana gum je sum cha ba dum yai ba ni jing ni kaya chana da bai wane ba ai di si yam chani ai di pam jam pam je mar ka su se dum ai di ayam matam da chai hai ta nga ayai ba ukabi ayai ba tha su ayai ba nga phaja ba tha ga thong ba lei da di si monja mahi mana je nga ki jau ga monja mana ga thong ba na hai na ni do ai di nga ki jau ji sa di hawai dak se khok to khre ai da maku ga tha roi yam thong ga da ba na ti di adum thokani mahi yam han doi ni na ba ko alu ji jo ani dang thak si ra khang de kal ado loi gre do kambong ji mung chem ho kambong ji ji kan de ai achau bu da theng na den dong theng na da ba ai chap da tan ja ja da ba hai ga da ado tin yam chai ba ji kambong ji kambong je jikman ba loi sala e ai di ne kambong je si kambong gi di ti lo janam tha wai na ko pi khara taw ga dung ngau ga dam ai di kambong ji si akang ba thu idana adu lei ra ga ne ai su hi ga to la ga yam chai ba hai nei ba isa gi su hi to pa je yi kambong ga to pa je ai di am hau ja ba hai ta si nga la ga su dum to le ya ngan jan le na da ga to hao ado pi tu pi an kambong in dong chai je
ꯑꯆꯧꯕ ꯊꯦꯡꯅꯔꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯉꯧꯔꯛꯀꯦ ꯑꯆꯧꯕ ꯊꯦꯡꯅꯔꯗꯤ ꯀꯩꯒꯨꯝꯕ ꯃꯊꯪꯗ ꯑꯃꯨꯛ ꯉꯧꯔꯛꯀꯦ ꯊꯥ ꯂꯥꯎꯕꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯆꯣꯏꯊꯣꯛꯄꯁꯦ ꯐꯩꯌꯦꯕ ꯆꯥꯅꯤꯡꯗꯦꯕ ꯄꯤꯁꯛ ꯄꯤꯛꯑꯗꯅ ꯊꯥꯏꯅꯗꯤ ꯀꯝꯕꯣꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯁꯨꯡ 4ꯒ ꯇꯥꯏ ꯑꯗꯒꯤ 3ꯒ ꯊꯣꯛꯑꯦ ꯍꯧꯖꯤꯛꯇꯤ ꯇꯪꯈꯥꯏꯗꯪ ꯁꯨꯃꯥꯏꯅ ꯇꯥꯔ ꯌꯥꯔꯦ ꯄꯤꯛꯃꯜꯂꯁꯨ ꯆꯥꯕ ꯅꯨꯡꯉꯥꯏꯔꯣꯏ ꯀꯟ ꯂꯥꯎꯅ ꯇꯧ ꯀꯩꯅꯣ ꯀꯩꯁꯨꯕꯨꯗꯤ ꯅꯠꯇꯦ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯧꯖꯔꯒꯦ ꯑꯩ ꯃꯩ ꯊꯥꯒꯠꯂꯒꯦ ꯎꯌꯥꯟꯁꯦ ꯊꯥꯡꯀꯠꯆꯔꯦ ꯀꯥꯡꯁꯣꯏꯒꯤꯅꯤꯁꯦ ꯀꯥꯡꯁꯣꯏꯅꯤꯅ ꯃꯍꯤ ꯍꯥꯟꯅ ꯁꯧꯍꯟꯅꯤ ꯑꯗꯣ ꯃꯍꯤ ꯍꯥꯞꯄꯒꯦ ꯀꯥꯡꯁꯣꯏꯒꯤ ꯌꯥꯝꯃꯦ ꯌꯥꯔꯦ ꯀꯥꯡꯁꯣꯏ ꯃꯍꯤ ꯁꯥꯍꯜꯂꯤꯉꯩꯗ ꯁꯣꯝꯗ ꯀꯃꯣꯡ ꯀꯥꯡꯍꯧ ꯉꯧꯅꯕ ꯊꯥꯎ ꯍꯩꯔꯒꯦ ꯅꯝꯃꯗꯧꯔꯤꯁꯤꯕꯣ ꯊꯥꯎ ꯍꯩꯔꯦ ꯍꯧꯖꯤꯛ ꯑꯁꯤꯟꯕ ꯊꯣꯡꯕꯅꯤꯅꯅꯦ ꯁꯤ ꯑꯂꯨꯒ ꯍꯋꯥꯏꯗ꯭ꯔꯥꯛ ꯃꯔꯨꯒꯁꯦ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯁꯧꯗꯣꯛꯍꯟꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯁꯤꯟꯕꯕꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯊꯥꯛꯀꯗꯕꯅꯤ ꯁꯤ ꯍꯥꯟꯅ ꯁꯧꯈꯤꯁꯅꯣꯅ ꯇꯧꯅꯤ ꯑꯃꯨꯛꯇꯪ ꯑꯗꯨꯒ ꯃꯔꯣꯏ ꯃꯄꯥꯡ ꯑꯃꯨꯛ ꯊꯥꯛꯂꯛꯀꯦ ꯃꯍꯤꯁꯤ ꯁꯧꯔꯦ ꯑꯗꯣ ꯃꯔꯣꯏ ꯃꯄꯥꯡ ꯉꯁꯥꯏ ꯌꯥꯛꯅ ꯐꯗꯤꯒꯣꯝ ꯃꯀꯣꯛ ꯇꯤꯜꯍꯧ ꯀꯩꯀꯥ ꯁꯣꯏꯕꯗꯣ ꯁꯤ ꯊꯥꯛꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯉꯁꯥꯏꯅ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀꯁꯦ ꯁꯨꯃꯥꯏꯅ ꯃꯦꯠꯂꯒ ꯊꯝꯃꯦ ꯑꯗꯣ ꯁꯤ ꯀꯥꯡꯁꯣꯏꯒꯤꯅꯤꯁꯦ ꯁꯤ ꯍꯩꯖꯤꯟꯖꯔꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯧꯒꯠꯍꯟꯈꯤꯒꯦ ꯑꯃꯨꯛꯇꯪ ꯑꯗꯨꯒ ꯉꯥ ꯑꯃꯨꯛ ꯊꯥꯛꯂꯛꯀꯦ ꯊꯥꯎꯁꯦ ꯃꯨꯜꯂꯦ ꯀꯃꯣꯡ ꯀꯥꯡꯍꯧ ꯉꯧꯅꯅꯕꯁꯦ ꯑꯗꯨꯅ ꯃꯔꯣꯏꯁꯤ ꯉꯧꯔꯒꯦ ꯅꯥꯀꯨꯞꯄꯤꯅꯤꯁꯦ ꯉꯧꯔꯤꯁꯦ ꯁꯤꯗꯤ ꯁꯤꯡ ꯑꯀꯪꯕ ꯈꯤꯇꯪ ꯌꯥꯎꯔꯝꯃꯦ ꯁꯤ ꯑꯣꯏꯅ ꯊꯥꯛꯑꯒꯦ ꯑꯇꯦꯛꯄꯒ ꯊꯥꯛꯑꯔꯣꯏ ꯂꯩꯇꯦ ꯂꯣꯏꯔꯦ ꯀꯨꯝꯁꯤꯒꯤꯁꯤ ꯂꯥꯁꯅꯤ ꯑꯗꯒꯤ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯊꯥꯛꯆꯟꯖꯔꯒꯦ ꯌꯥꯝ ꯊꯥꯛꯑꯣ ꯀꯝꯕꯣꯡꯅꯤꯅ ꯌꯥꯝ ꯊꯥꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯎꯕ ꯑꯗꯩ ꯃꯣꯔꯣꯛ ꯈꯤꯇꯪ ꯑꯃ ꯊꯥꯛꯀꯦ ꯌꯥꯝꯗꯤ ꯊꯥꯛꯑꯣꯏ ꯁꯨꯝꯕ ꯈꯥꯡ ꯑꯦꯂꯨꯃꯤꯅꯤꯌꯝꯒꯤꯗꯤ ꯍꯦꯛꯇ ꯁꯥꯒꯠꯂꯦꯕ ꯁꯥꯏꯌꯦꯕ ꯀꯝꯕꯣꯡ ꯍꯥꯞꯆꯟꯖꯔꯒꯦ ꯌꯥꯔꯦ ꯃꯔꯣꯏꯁꯦ ꯑꯗꯨꯝ ꯃꯨꯜꯂꯦꯗꯣ ꯖꯔ ꯖꯔ ꯀꯥꯁꯜꯂꯛꯀꯅꯤ ꯀꯝꯕꯣꯡ ꯃꯄꯨꯝ ꯑꯃ ꯌꯥꯎ ꯂꯩꯔꯝꯃꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯎꯍꯧꯗ꯭ꯔꯦ ꯑꯃꯨꯛꯇꯪ ꯑꯣꯠꯂꯒꯦ ꯊꯥꯎ ꯈꯔ ꯌꯥꯝꯃꯒ ꯎꯏ ꯍꯦꯛ ꯂꯥꯎꯍꯟꯕ ꯀꯝꯕꯣꯡ ꯀꯥꯡꯍꯧ ꯒꯥꯏꯁꯤꯅ ꯇꯧꯔꯤꯁꯤꯅ ꯑꯃꯨꯛ ꯑꯗꯣ ꯁꯤꯁꯨ ꯆꯥꯛꯀ ꯆꯥꯕꯗ ꯑꯣꯏꯅꯝꯅ ꯍꯥꯎꯋꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯊꯨꯝ ꯊꯥꯛꯀꯦ ꯊꯨꯝꯁꯦ ꯌꯥꯝ ꯂꯥꯏꯠ ꯑꯣꯏꯅ ꯊꯥꯛꯀꯗꯕ ꯁꯤꯗ ꯊꯥꯛꯀꯗꯕ ꯍꯥꯏꯕꯨ ꯉꯥꯁꯤ ꯊꯥꯛꯑꯒ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔꯒ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯉꯥꯁꯤ ꯊꯥꯛꯈꯤꯕ ꯃꯇꯨꯡꯗ ꯃꯣꯟꯖꯥ ꯃꯍꯤ ꯊꯥꯛꯀꯦ ꯁꯤ ꯉꯥꯁꯤꯡꯁꯤꯗ ꯉꯁꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯊꯥꯛꯆꯜꯂꯦ ꯁꯧꯒꯠꯍꯜꯂꯒ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯀꯥꯟꯗ ꯑꯃꯨꯛ ꯃꯣꯟꯖꯥ ꯃꯍꯤ ꯃꯅꯥ ꯊꯥꯛꯀꯦ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯦ ꯉꯥ ꯊꯥꯛꯈ꯭ꯔꯒ ꯑꯗꯨꯒ ꯃꯣꯟꯖꯥ ꯃꯍꯤ ꯃꯅꯥꯁꯦ ꯊꯥꯛꯆꯜꯂꯒꯦ ꯁꯦ ꯀꯩꯅꯣ ꯑꯁꯤꯟꯕꯗꯤ ꯌꯥꯝ ꯊꯨꯅ ꯃꯨꯜꯂꯦꯗꯅꯁꯨ ꯍꯦꯛ ꯊꯥꯛꯆꯟꯕꯒ ꯊꯥꯡꯊꯕꯗ ꯄꯣꯠꯁꯦ ꯃꯨꯟꯗꯦ ꯑꯗꯨꯝ ꯂꯣꯟꯒꯗꯕꯅꯤ ꯉꯥꯏꯍꯥꯛ ꯀꯝꯕꯣꯡ ꯀꯥꯡꯍꯧꯁꯦ ꯊꯨꯝ ꯊꯥꯛꯆꯟꯖꯔꯒꯦ ꯌꯥꯝ ꯊꯥꯁꯨ ꯍꯥꯎꯇꯦ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯆꯝꯇꯛꯅ ꯆꯥꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯀꯝꯕꯣꯡ ꯍꯥꯏꯁꯤꯃꯛꯇꯕꯨ ꯊꯨꯝ ꯃꯣꯔꯣꯛ ꯌꯥꯝ ꯌꯥꯛꯍꯜꯂꯒ ꯍꯥꯎꯕ ꯄꯣꯠ ꯅꯠꯇꯦꯕ ꯊꯨꯝ ꯊꯥꯛꯈꯤꯕꯒꯤ ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯑꯣꯠꯀꯦ ꯑꯩꯗꯤ ꯊꯥꯎꯗꯣ ꯅꯝꯃꯣꯏꯗꯕꯣꯏ ꯅꯤꯡꯉꯨꯔꯦ ꯃꯍꯤ ꯑꯗꯨꯝ ꯆꯦꯜꯂꯤꯗ ꯉꯥꯛꯇꯪ ꯂꯩꯔ ꯊꯥꯡꯊ ꯌꯥꯅꯤ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒ ꯉꯥꯛꯇꯪꯗꯤ ꯉꯧꯈꯤꯁꯦ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯏꯟꯁꯥꯡꯁꯦ ꯃꯨꯜꯂꯦ ꯑꯗꯨꯒ ꯃꯔꯣꯏ ꯊꯥꯛꯆꯜꯂꯒ ꯊꯥꯡꯊꯔꯒꯦ ꯈꯪꯗꯦꯅꯦ ꯊꯨꯝꯁꯦ ꯑꯩꯗꯤ ꯏꯁꯥꯒꯤ ꯊꯨꯝ ꯌꯥꯛꯄ ꯏꯟꯁꯥꯡꯁꯦ ꯆꯥꯅꯤꯡꯗꯗꯅ ꯌꯥꯛꯀꯅꯦꯅ ꯄꯥꯈꯠꯂꯦ ꯊꯨꯝ ꯊꯥꯛꯆꯟꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯊꯥꯛꯆꯟꯖꯔꯒꯦ ꯁꯨꯃꯥꯏꯅ ꯇꯧ
ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯑꯣꯠꯀꯦ ꯑꯃꯨꯛꯇꯪ ꯁꯦꯀꯦꯟ ꯑꯅꯤꯝꯗꯪ ꯁꯧꯍꯟꯒꯦ ꯌꯥꯝ ꯁꯧꯍꯜꯂꯣ ꯃꯍꯤ ꯀꯪꯁꯤꯟꯈꯤꯅꯤ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯛꯑꯒꯦ ꯑꯩꯅ ꯉꯁꯥꯏ ꯁꯣꯏꯔꯒ ꯊꯝꯖꯕ ꯇꯤꯜꯍꯧ ꯃꯅꯥꯒ ꯐꯗꯤꯒꯣꯝꯒꯗꯣ ꯈꯔ ꯌꯥꯝ ꯊꯥꯛꯀꯅꯤ ꯁꯨꯃꯥꯏꯅ ꯊꯥꯛꯆꯜꯂꯦ ꯑꯗꯨꯒ ꯊꯥꯡꯊꯔꯅꯤ ꯏꯟꯁꯥꯡꯁꯦ ꯃꯨꯊꯠꯂꯅꯤ ꯃꯩ ꯃꯨꯊꯠꯆꯔꯦ ꯑꯗꯨꯒ ꯁꯤ ꯀꯝꯕꯣꯡ ꯀꯥꯡꯉꯧꯁꯦ ꯑꯃꯨꯛ ꯁꯤ ꯊꯥꯛꯆꯜꯂꯒ ꯁꯤꯁꯨ ꯃꯨꯊꯠꯂꯅꯤ ꯂꯣꯏꯔꯦ ꯆꯥꯛ ꯂꯣꯏꯔꯦ ꯀꯥꯡꯉꯧꯁꯨ ꯂꯣꯏꯔꯦ ꯀꯥꯡꯁꯣꯏꯁꯨ ꯂꯣꯏꯔꯦ ꯆꯥꯛ ꯂꯣꯏꯔꯦ ꯊꯤꯅꯕ ꯇꯧꯔꯒꯦ ꯇꯧꯕꯗ ꯌꯣꯡꯆꯥꯛꯁꯦ ꯁꯣꯏꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛꯁꯦ ꯑꯝꯇ ꯁꯣꯏꯈꯤꯒꯦ ꯌꯣꯡꯆꯥꯛ ꯌꯥꯝ ꯀꯨꯞꯅꯒ ꯁꯣꯏꯔꯣꯏ ꯌꯥꯝ ꯀꯨꯞꯅ ꯁꯣꯏꯕ ꯆꯥꯅꯤꯡꯗꯦ ꯁꯨꯃꯥꯏꯅ ꯄꯧꯔꯞ ꯁꯣꯏꯕꯁꯤꯅ ꯁꯥꯏꯕꯗ ꯃꯐꯝ ꯈꯪꯉꯦ ꯏꯟꯁꯥꯡ ꯊꯤꯗ꯭ꯔꯤꯉꯩꯗ ꯁꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯦ ꯅꯥꯟꯊꯣꯛꯏꯍꯦ ꯁꯤ ꯁꯨꯗꯣꯛꯑꯒꯦ ꯑꯩꯅ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀꯁꯦ ꯃꯣꯔꯣꯛꯁꯤ ꯉꯁꯥꯏ ꯃꯦꯠꯈꯥꯏꯔꯒ ꯉꯥꯔꯤꯁꯤ ꯇꯤꯡꯁꯤꯜꯂꯒ ꯊꯝꯃꯕꯅꯦꯕ ꯂꯧꯔꯦ ꯑꯩꯗꯤ ꯃꯣꯔꯣꯛ ꯑꯔꯧꯕꯒ ꯉꯥꯔꯤ ꯑꯔꯧꯕꯒꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯤꯅꯦ ꯏꯟꯁꯥꯡꯗ ꯃꯣꯔꯣꯛ ꯑꯔꯧꯕ ꯉꯥꯔꯤ ꯑꯔꯧꯕ ꯊꯥꯛꯍꯧꯗꯗꯤ ꯏꯟꯁꯥꯡꯗꯣ ꯍꯥꯎꯇ꯭ꯔꯕꯣꯏ ꯑꯗꯨꯝ ꯅꯤꯡꯉꯤ ꯍꯥꯎꯔꯁꯨ ꯉꯔꯥꯡꯗꯥꯡꯁꯨ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯁꯨꯔ ꯃꯣꯔꯣꯛ ꯆꯥ ꯉꯝꯗꯦ ꯁꯨꯃꯥꯏꯅ ꯌꯣꯡꯆꯥꯛꯁꯦ ꯁꯤꯡꯖꯨ ꯁꯨꯗꯣꯛꯑꯦ ꯃꯣꯔꯣꯛꯁꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯆꯣꯠ ꯆꯣꯠ ꯂꯥꯎꯍꯜꯂꯒꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯩꯔꯦ ꯀꯟꯅ ꯅꯣꯏꯊꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯃꯔꯨꯁꯨ ꯌꯥꯝ ꯇꯣꯡꯗ꯭ꯔꯤꯕꯅꯤꯅ ꯑꯩ ꯁꯨꯝ ꯇꯧꯔꯒꯦ ꯉꯁꯤꯗꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯣꯏꯁꯤ ꯇꯣꯠꯁꯜꯂꯅꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯂꯣꯝꯕꯁꯤꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯗ ꯂꯣꯝꯕ ꯊꯥꯛꯄꯁꯦ ꯍꯥꯎꯋꯤꯅꯦ ꯑꯩ ꯃꯔꯣꯏ ꯃꯄꯥꯡ ꯑꯁꯪꯕ ꯑꯝꯇ ꯍꯦꯛꯎꯗ꯭ꯔꯦ ꯐꯗꯤꯒꯣꯝꯁꯨ ꯈꯥꯛꯍꯧꯗ꯭ꯔꯦ ꯌꯥꯔꯦ ꯁꯤꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯍꯥꯞꯄꯦ ꯁꯨꯃꯥꯏꯅ ꯀꯣꯡꯉꯧ ꯌꯦꯟ ꯊꯣꯡꯕꯁꯦ ꯃꯅꯝ ꯀꯣꯡꯉꯧ ꯌꯦꯟ ꯅꯠꯇꯦ ꯃꯣꯟꯖꯥ ꯃꯍꯤ ꯃꯅꯥ ꯊꯣꯡꯕꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯁ ꯍꯥꯎꯗꯧ ꯌꯥꯝ ꯃꯥꯜꯂꯦ ꯃꯍꯤ ꯃꯆꯨꯒꯁꯦ ꯌꯦꯡꯕꯤꯌꯨꯅꯦ ꯃꯌꯥꯝ ꯑꯁ ꯍꯥꯞꯆꯜꯂꯦ ꯑꯁ ꯉꯥ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯣꯏꯅ ꯃꯅꯥ ꯑꯃꯇꯪꯒ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯗꯣꯏꯅꯤꯁꯦ ꯀꯝꯕꯣꯡ ꯉꯥꯡꯉ ꯐꯗꯤꯒꯣꯝ ꯊꯥꯛꯑꯦ ꯃꯐꯝ ꯃꯔꯥꯡꯒ ꯈꯪꯕꯖꯥꯠ ꯄꯨꯔꯥ ꯃꯨꯁꯟꯈꯤꯗꯅ ꯀꯝꯕꯣꯡ ꯀꯥꯡꯍꯧ ꯑꯃꯨꯛ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯅꯤ ꯁꯤꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯉꯥꯁꯦ ꯇꯣꯏꯊꯣꯡꯗ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦꯅ ꯑꯩꯅ ꯇꯥꯎꯔꯒ ꯊꯣꯡꯉꯦꯕ ꯑꯁ ꯑꯩꯅ ꯃꯣꯟꯖꯥ ꯃꯍꯤ ꯃꯅꯥꯒ ꯊꯣꯡꯉꯗꯤ ꯍꯥꯎꯗꯕꯅꯤꯗꯀꯣ ꯈꯜꯂꯦ ꯂꯩꯇꯗꯅ ꯈꯥꯃꯦꯟꯁꯤꯟ ꯊꯥꯛꯑꯦ ꯑꯗꯣ ꯍꯥꯎꯕꯅꯗꯤ ꯉꯛꯑꯦ ꯌꯥꯝ ꯍꯥꯎꯋꯤ ꯁꯤꯒꯤ ꯉꯔꯥꯡꯒꯤ ꯉꯥ ꯇꯥꯎꯊꯣꯡꯁꯦ ꯁꯤꯅ ꯉꯔꯥꯡꯒꯤꯅꯤ ꯑꯗꯨꯁꯨ ꯆꯥꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤꯛ ꯆꯥꯛ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯑꯩꯅ ꯃꯍꯥꯎ ꯌꯦꯡꯖꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯑꯗꯨꯝ ꯂꯥꯏꯒꯤ ꯆꯥꯛꯅꯦꯅ ꯈꯤꯇꯪ ꯊꯥꯖꯩ ꯑꯗꯨ ꯊꯥꯖꯈꯤꯒꯦ ꯍꯧꯖꯤꯛ ꯂꯥꯏ ꯆꯥꯛ ꯊꯥ ꯂꯣꯏꯖꯔꯦ ꯑꯗꯨ ꯃꯍꯥꯎ ꯌꯦꯡꯖꯔꯛꯑꯒꯦ ꯑꯉꯥꯟꯕꯁꯦ ꯃꯥꯅ ꯀꯥꯎꯅ ꯏꯟꯁꯥꯡꯁꯦ ꯑꯂꯨꯒ ꯃꯅꯥꯁꯤꯒ ꯆꯥꯅꯤꯡꯉꯩꯗꯤ ꯌꯥꯅꯤ ꯌꯥꯝ ꯍꯥꯎꯋꯦ ꯋꯥꯡꯖꯪꯉꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯦ ꯑꯃꯨꯛ ꯌꯦꯡꯖꯔꯛꯑꯒꯦ ꯑꯁ ꯂꯣꯡꯕ ꯑꯃ ꯁꯥꯏꯕ ꯃꯅꯝꯁꯤꯅ ꯀꯝꯕꯣꯡ ꯀꯥꯡꯍꯧꯁꯦ ꯑꯃꯨꯛ ꯌꯦꯡꯖꯔꯛꯑꯒꯦ ꯃꯐꯝ ꯈꯪꯅ ꯄꯨꯂꯞ ꯍꯧꯖꯤꯟꯒ ꯑꯩ ꯀꯝꯕꯣꯡꯁꯦ ꯌꯥꯝ ꯍꯩꯅꯦ ꯑꯣꯏꯅꯝꯃꯦ ꯍꯥꯎꯔꯦ ꯑꯊꯣꯡꯕ ꯃꯤꯅ ꯍꯥꯎꯔꯦ ꯍꯥꯏꯇꯥꯕꯅꯤ ꯍꯥꯎꯔꯦ ꯑꯋꯣꯏꯕꯒꯤꯁꯨ ꯍꯥꯎꯔꯦ